Tha asigi kun hundoigi ayukta Chandel District ki Laijang village ka Myanmar ka tainaba border pillar number 72 ki manakta KNFB amasung PDF ki kangbu amaga Khut Thoknabada Leikhidraba Jiribam ki Kadamtala dagi PLA ki Captain Oinam Gulu atoppa ming Babu ki Aroiba Mathou Mangam ngasi Heirok Part 1 Umang Laikol Manak Heirok turel ki torban da Pangthokhre Captain Gulu ki Aroiba Mathou Mangam Pangthokhre ki mangwinana ngasi ayuktagi hauna tongan ba mafamdagi lakpa masing yamlaba miyamna Heirok Part 1 ki community hall da ngarangdagi thamlakhiba Captain Gulu ki thawai yaudraba hakchangda mid ki piga loinana Aroiba haikat tamnakhi tungda athauba singna kathok e yawona khumang chausili haina thaba Banner Tetlaga Captain Guluge Thawai Yaudraba Hakchang Adu Puduna Heirok Akoibada Miyamgi Kongchet Ama Chetke Heirok Tongal Khuding Maktasu Miyamna Ising Thana Yauba Sanabul Killaga Captain Guluge Mafamda Lei Chaiduna Ikai Khumnaba Utpagaloina Chatloko Athoba Haina Piranga Loinana Aroiba Bidai Piki Miyamgi Kongchet Adu Wangjing Thoubal Yaripok Pechi Ukongsang Salungfam Amadi Kairembikok Fauraga Heirokta Amuk Puraklaga Captain Guluda Measure Famthon Piduna Mahaki Thawai Yaudraba Hakchang Adu Leirol Chanki Ayuk Pung Tara Tabadagi Haukiba Thoram Adu Numidangda Lushinki Captain Guluna Hinglingai Matamda Heiroki Ichil Inau Singa Punna Leiminaba Pamjakiba Adukidamal Heirokta Mahaki Aroiba Mathou Mangam Pangthokpani Hairi Captain Gulugi Hakchang Leirol Chanba Aduda Mahaki Pokminnaba Machi Sing So Sarukyaki Manipurgi Tongan ba Mafamdagi Lakpa Mairapaibi Imasing Amadi Mahaka Khangna Chanaba Marup Mapang Sing Amadi Tongan ba Lup Singgi Luchingba Sing Su Ngasigi Thoram Aduda Sarukyaki Panbayabadi Myanmar Kuki Militant Singa Khut Thoknabada Leikhidraba Prepak Pro ki kadar ani amasung PLA ki kadar ama punna kadar ahumgi thawai yaudraba hakchang tha asigi kun marida ngamkhai paring ngakliba mangasuba Assam Rifles na kun mathoi suba Assam Rifles amasung Machi Police Station da sinaraklaba matung numit adugi numidang da Palel Police Station da sinakhibane adubo Palel Police na Leikhidraba kadar sing aduge maring makhong nakhai sengde haiduna lau yadabadagi Machi Police na Leikhidraba sing adugi imung manungda sinaramkhibane Numit adugi numidangda Leikhidraba Singgi Hakchang Adu Kakching Lamkhaida Thamduna Miyamna Aroiba Haikat Lekatamki Madugi Matung Leikhidraba Prepak Progi Kadar Ani Aduna Imung Manungi Miyoi Sing Amadi Miyamna Puraklaga Ngarang Aroiba Mathou Mangam Pangthoktuna Iroi Sembagi Thongak Lairembi Chingkhongda Leiro Chenkibane Aduga Captain Gulugi Hakchangna Miyamna Heirokta Puraklaga Heirok Part 1 Community Hall da ngasi Aroiba Mathou Mangam Pangthoknaba thamkibane